ꯑꯁꯤꯗꯤ ꯃꯌꯦꯛ ꯁꯦꯡꯉꯣꯏꯕ ꯍꯣꯔꯦꯟ ꯅꯣꯏ ꯑꯗꯨꯅꯅꯤ ꯀꯩꯝꯁꯨ ꯀꯥꯟꯅꯔꯣꯏ ꯁꯤꯒ ꯀꯗꯥꯏ ꯀꯔꯥꯏ ꯀꯔꯥꯏ ꯌꯦꯡꯁꯤꯔꯥ ꯁꯤꯗꯤ ꯎꯕ ꯌꯦꯡꯒꯦ ꯁꯤ ꯎꯕ ꯌꯦꯡꯁꯤ ꯀꯔꯥꯏꯅꯣ ꯌꯦꯡꯍꯟꯒꯦ ꯃꯁꯛ ꯃꯌꯥꯝ ꯊꯣꯛꯄꯅꯤ ꯑꯩꯈꯣꯏ ꯃꯅꯥ ꯆꯤꯜꯂꯤꯉꯩꯗ ꯂꯕꯨꯨ ꯇꯔꯦꯠꯅ ꯀꯣꯏꯁꯟ ꯂꯩꯌꯦ ꯅꯣꯏ ꯃꯥꯗ ꯆꯥꯗꯣꯏꯒꯤ ꯑꯥꯗ ꯁ꯭ꯋꯥꯏꯗ ꯑꯩꯈꯣꯏ ꯀꯩꯝ ꯇꯧꯍꯧꯗ꯭ꯔꯕꯣ ꯑꯗꯣ ꯑꯗꯨ ꯋꯥꯡꯁꯤꯟ ꯍꯣꯏ ꯃꯣꯏꯒꯤ ꯔꯥꯁꯃꯅꯤ ꯍꯣꯏ ꯃꯣꯏ ꯎꯗ ꯐꯝ ꯂꯩꯔꯝꯃꯦ ꯑꯗꯨꯅ ꯍꯨ ꯇꯥꯟꯗꯣꯛ ꯌꯥꯏ ꯃꯥꯜꯂꯦ ꯈꯪꯗꯦ ꯃꯥ ꯍꯥꯏꯅꯤ ꯑꯣ ꯕꯥꯔꯣꯗꯒ ꯆꯠꯄ ꯌꯥꯗꯦ ꯁꯟ ꯁꯤꯡꯕꯤꯗꯀꯣ ꯁꯟꯅꯤ ꯍꯥꯏ ꯀꯤꯔꯤꯉꯩ ꯏꯌꯥ ꯀꯤꯖꯩꯅꯦ ꯂꯝꯍꯨꯏꯅꯤꯅꯦ ꯑꯗꯨ ꯆꯪꯉꯗꯤ ꯐꯅꯤ ꯀꯥꯏ ꯂꯝꯕꯤ ꯂꯩ ꯃꯥꯜꯂꯦ ꯃꯌꯦꯛ ꯁꯦꯡꯗꯦ ꯁꯨꯝ ꯇꯧꯔꯨꯕꯗꯩ ꯆꯩ ꯄꯥꯏꯒꯦ ꯉꯥꯏꯈꯣ ꯆꯪꯉꯤ ꯃꯌꯥꯝ ꯂꯪꯕꯤ ꯎꯍꯧꯕ꯭ꯔꯥ ꯄꯨꯂꯞ ꯄꯨꯟꯅ ꯐꯖꯅ ꯑꯩ ꯎꯍꯧꯔꯤ ꯑꯩ ꯂꯪꯕꯤ ꯎꯍꯧꯔꯤ ꯑꯩ ꯎꯍꯧꯔꯤꯅꯦ ꯍꯥꯏ ꯗꯣꯆꯥ ꯅꯨꯡꯉꯥꯏꯔꯤ ꯔꯣꯖꯤ ꯅꯪꯗꯤ ꯅꯨꯡꯉꯥꯏꯔꯤꯕꯣ ꯆꯤꯆꯦ ꯔꯣꯖꯤ ꯅꯪ ꯈꯪꯉꯣꯏ ꯅꯣꯏ ꯄꯤꯛꯏꯉꯩꯗ ꯂꯩꯔꯝꯃꯤ ꯂꯪꯕꯤꯗꯣ ꯀꯩꯗꯧꯔꯒꯦ ꯑꯩꯈꯣꯏ ꯂꯝꯕꯨꯏ ꯌꯦꯡꯉꯤ ꯂꯝꯕꯨꯏ ꯂꯥꯛꯏꯕ ꯑꯩꯈꯣꯏ ꯀꯅꯥꯗꯥꯂꯤꯗ ꯀꯨꯝꯃꯛꯄꯗ ꯔꯣꯖꯤ ꯂꯝꯕꯨꯏ ꯂꯥꯛꯏꯕ ꯁꯅꯥ ꯆꯦꯜꯂꯨꯅꯨ ꯅꯨꯅꯨ ꯆꯦꯟꯖꯔꯛꯆꯅꯤ ꯕꯣꯟꯇꯦꯔꯥꯄꯨꯔꯗꯅꯤ ꯕꯆꯨꯗꯨꯅꯅꯤ ꯂꯩꯔꯤꯁꯦ ꯑꯥ ꯑꯩꯈꯣꯏ ꯑꯂꯨꯁꯤꯗꯤ ꯂꯣꯏꯔꯦ ꯀꯗꯥꯏ ꯑꯩ ꯇꯨ ꯍꯧꯔꯤ ꯀꯥꯂꯨꯒꯤ ꯃꯅꯤꯡꯗ ꯁꯥꯏꯗꯣ ꯀꯥꯂꯨꯒꯤ ꯀꯩ ꯍꯥꯏ ꯂꯝꯕꯤ ꯇꯨꯔ ꯊꯤꯔꯗꯤ ꯎꯍꯧꯔꯦ ꯑꯅꯤꯈꯛ ꯑꯅꯤꯈꯛꯇꯪ ꯑꯣꯏ ꯃꯥꯜꯂꯦꯗ ꯑꯩꯁꯨ ꯑꯅꯤꯈꯛ ꯎꯍꯧꯔꯤ ꯂꯥꯡꯕꯅꯤ ꯑꯃꯨꯛꯀ ꯂꯥꯛꯄ꯭ꯔ ꯌꯦꯡꯁꯤ ꯗꯣꯆꯥꯒꯤ ꯆꯦꯅꯦꯜ ꯃꯣꯅꯤꯇꯥꯏꯁ ꯑꯣꯏꯗꯦ ꯃꯣꯅꯤꯇꯥꯏꯁꯀ ꯑꯣꯏꯗꯦ ꯑꯦꯄ꯭ꯂꯥꯏ ꯇꯧꯔꯒꯅꯦ ꯃꯥ ꯃꯁꯛ ꯎꯠꯇꯕꯒꯤ ꯑꯩꯈꯣꯏꯅ ꯚꯤꯗꯤꯑꯣꯗꯣ ꯃꯁꯛ ꯎꯍꯜꯂ ꯁꯦꯝꯗꯕꯒꯤ ꯀꯥꯏꯗ ꯀꯅꯥ ꯍꯥꯏꯕ ꯍꯥꯏꯔꯤꯕ ꯃꯣꯏ ꯊꯕꯛꯁꯤꯅ ꯀꯔꯦꯛ ꯇꯧꯔꯦ ꯑꯗꯒꯤ ꯐꯣꯟꯗꯧ ꯁꯦꯠꯇꯦ ꯍꯣꯏꯗꯤ ꯃꯣꯏꯗꯤ ꯁꯤꯒ ꯂꯩꯗꯅ ꯌꯥꯝ ꯍꯥꯏꯕꯅꯤ ꯍꯥꯟꯅ ꯃꯅꯤ ꯑꯩꯈꯣꯏꯅ ꯃꯁꯛ ꯎꯗꯕꯗꯣ ꯑꯗꯨꯅꯅꯤ ꯅꯪꯒꯤꯗꯤ ꯑꯣꯏꯔꯦꯀꯣ ꯀꯤꯔꯕ ꯅꯪ ꯑꯗꯨꯒꯗꯤ ꯀꯤꯗꯦ ꯀꯤꯗꯦ ꯍꯥꯎ ꯑꯩꯈꯣꯏ ꯂꯝꯕꯨꯏ ꯎꯔꯤꯕ ꯁꯅꯥ ꯑꯅꯤ ꯑꯍꯨꯝꯈꯛ ꯑꯩ ꯑꯣꯏꯔꯦ ꯀꯨꯏꯔꯦ ꯑꯣꯏꯕ ꯑꯣ ꯑꯅꯧꯕꯗꯨꯒꯔ ꯍꯥꯟꯅꯒꯤ ꯍꯥꯏꯗꯤ ꯅꯪ ꯋꯥꯆꯤꯡ ꯇꯥꯏꯝ 3000ꯗꯨꯒꯤꯗꯤ ꯁꯞꯁꯀ꯭ꯔꯥꯏꯕꯔ 500ꯗꯨꯒ ꯑꯣꯏꯔꯤꯔꯣ ꯂꯝꯕꯨꯏ ꯀꯥꯎ ꯂꯩ ꯁꯨꯗ꯭ꯔꯦ ꯀꯥꯎ ꯂꯩ ꯃꯐꯝꯁꯦ ꯂꯝꯕꯨꯏꯗ ꯇꯨ ꯊ꯭ꯔꯤ ꯀꯛꯊꯣꯛꯂꯝꯃꯤꯕ ꯍꯧꯗ꯭ꯔꯅꯤ ꯁꯨꯃꯥꯏꯅ ꯁꯥꯟꯅ ꯁꯅꯥꯅ ꯆꯦꯜꯂꯛꯄꯗ ꯋꯥꯔꯕ ꯅꯨꯡꯉꯥꯏꯕꯨ ꯌꯦꯡꯕ ꯑꯣ ꯀꯌꯥꯝ ꯅꯨꯡꯉꯥꯏ ꯈꯪꯗꯤ
ꯁꯦꯝꯕꯗ ꯚꯤꯗꯤꯑꯣ ꯎꯕ꯭ꯔꯥ ꯚꯤꯗꯤꯑꯣꯁꯦꯗ ꯈꯇꯪ ꯑꯩꯅ ꯁꯣꯟꯗ ꯇꯧꯅ ꯂꯩꯔꯤ ꯎꯍꯧꯗꯔꯦ खरा खंगदे और उरंगदरा करी कालुगी ने मरिंदने टू थ्री ओ ओ ꯑꯩꯒꯤꯁꯨ ꯂꯣꯏꯅ ꯁꯨꯅ ꯂꯣꯏꯖꯔꯕꯅꯤ ꯋꯥꯆꯤꯡ ꯇꯥꯏꯝ 4000 ꯒꯗꯣ ꯔꯤꯗ꯭ꯌꯨꯁ ꯀꯣꯟꯇꯦꯟ ꯌꯥꯗ꯭ꯔꯤꯕ ꯗꯣꯏ ꯍꯧꯖꯤꯛ ꯆꯪꯒꯔꯦ ꯁꯣ ꯁꯥꯏꯗ ꯀꯥꯂꯨ ꯂꯥ ꯂꯩ ꯃꯥꯜꯂꯦꯕ ꯂꯩꯕ ꯃꯥꯜꯂꯦ ꯑꯗꯨꯒꯤ ꯃꯥꯜꯂꯦꯁꯦ ꯂꯩꯔꯝꯒꯅꯤ ꯁ꯭ꯋꯥꯏꯗ ꯃꯤ ꯃꯈꯣꯟ ꯇꯥꯕꯗꯨ ꯆꯪꯒ꯭ꯔꯤ ꯑꯣꯏꯔꯝꯒꯅꯤ ꯅꯨꯡꯉꯥꯏꯕꯣ ꯃꯅꯤꯡꯗ ꯑꯩꯒ ꯆꯦꯛꯄ ꯇꯥꯔꯗꯤꯅꯦ ꯃꯅꯤꯡꯗ ꯅꯣꯏ ꯑꯅꯤꯗꯤ ꯌꯦꯡꯉꯨ ꯃꯅꯤꯡꯗ ꯆꯦꯛꯄ ꯇꯥꯔꯗꯤ ꯃꯃꯩ ꯁꯦ ꯑꯩ ꯅꯆꯦ ꯆꯦꯛꯄ ꯇꯥꯔꯗꯤꯅꯦ ꯃꯃꯩ ꯍꯥꯏꯌꯣ ꯊꯥꯗꯣꯛꯈ꯭ꯔꯣ ꯌꯥꯔꯦ ꯑꯩꯔꯣ ꯀꯣꯟꯅ ꯁꯦꯝꯒꯅꯤ ꯍꯧꯖꯤꯛꯇꯤ ꯉꯝꯈꯤꯔꯣꯏ ꯃꯁꯛ ꯎꯍꯟꯕ ꯏꯀꯥꯏꯖꯩ ꯃꯃꯩꯗ ꯑꯗꯥꯏꯅ ꯂꯩꯗꯣꯏ ꯅꯠꯇꯦꯅꯦ ꯆꯦꯁꯥꯅ ꯀꯟꯅ ꯂꯩꯗꯣꯏ ꯑꯩꯈꯣꯏꯁꯦ ꯀꯣꯂꯤꯋꯥꯏ ꯂꯣꯏ ꯂꯣꯏꯔꯦ ꯑꯗꯩꯁꯦ ꯃꯪꯒ꯭ꯔꯥ ꯑꯗꯣꯟꯗꯩ ꯄꯥꯏꯊꯣꯛ ꯇꯧꯅꯨꯅꯦ ꯁꯤꯒꯅꯦ ꯂꯩꯗꯣ ꯍꯣꯏ ꯑꯗꯨꯗꯤ ꯑꯃꯨꯛ ꯂꯩꯕ꯭ꯔꯣ ꯀ꯭ꯔꯦꯛ ꯂꯥꯎ ꯍꯣꯏ ꯍꯠ ꯂꯩꯗ ꯑꯋꯥꯡꯕ ꯁꯤꯅ ꯇꯥꯅꯤꯌꯥ ꯁꯤꯅ ꯏꯆꯥꯅꯨꯄꯤ ꯑꯩꯈꯣꯏ ꯇꯥꯅꯤꯌꯥꯗꯣ ꯑꯁꯤꯅ ꯃꯨꯅꯨꯕꯤ ꯍꯟꯗꯣꯔꯦ ꯑꯁꯤꯅ ꯃꯨꯅꯨꯕꯤꯅꯤ ꯅꯨꯅꯨꯅ ꯋꯥꯡꯉꯦ ꯇꯥꯅꯤꯌꯥꯅ ꯋꯥꯡꯈꯔꯦ ꯏꯁ ꯈꯣꯏꯔꯝꯃꯤꯁꯨ ꯑꯁꯤꯅ ꯀꯔꯟ ꯑꯩꯒꯤ ꯆꯥꯒꯤ ꯁꯨꯝꯃ ꯀꯩ ꯂꯥꯛꯏꯅꯣ ꯁꯨꯔꯗ ꯌꯦꯡ ꯂꯩꯕꯅꯤ ꯅꯠꯇ꯭ꯔꯥ ꯇꯥꯅꯤꯌꯥ ꯆꯥꯎꯔꯝꯃꯤ ꯔꯣꯖꯦꯒꯤ ꯂꯥꯏꯐꯁꯦ ꯃꯌꯦꯛ ꯁꯦꯡꯕ꯭ꯔꯥ ꯆꯤꯆꯦ ꯔꯣꯖꯤꯒ ꯋꯥꯔꯤ ꯁꯥꯟꯅꯩꯅꯤ ꯃꯣꯏ ꯈꯪꯉꯣꯏ ꯂꯥꯏꯚ ꯇꯧꯔꯒꯔꯣ ꯑꯥ ꯁꯣꯟꯅꯕ ꯌꯥꯕ꯭ꯔꯣ ꯂꯝꯕꯣꯏꯁꯤ ꯃꯤ ꯆꯥꯕ꯭ꯔꯣ ꯆꯥꯏꯅ ꯆꯥꯕ꯭ꯔꯣ ꯁꯦꯡꯗꯦꯗꯣ ꯑꯗꯨꯅꯤ ꯖꯤꯑꯣ ꯅꯦꯠꯋꯥꯛꯅꯤ ꯑꯗꯨꯅꯔ ꯈꯪꯗꯦ ꯑꯩ ꯂꯪꯕꯅ ꯍꯟꯗꯛ ꯊꯣꯛꯄꯗ ꯑꯩ ꯃꯃꯤ ꯁꯦꯡꯗꯕꯅꯤ ꯑꯃꯠꯇ ꯀꯤꯖꯗꯦ ꯑꯩ ꯑꯩ ꯃꯁꯛꯒꯤ ꯎꯔ ꯑꯗꯨꯝ ꯍꯜꯗꯤ ꯀꯩꯅꯣ ꯀ꯭ꯔꯤꯝ ꯃꯃꯥꯏ ꯑꯇꯩꯁꯦ ꯎꯔ ꯂꯝꯕꯨ ꯀꯤꯖꯔꯣꯏ ꯍꯣꯏ ꯃꯨꯅꯨꯕꯤꯁꯦ ꯑꯃꯨꯛ ꯂꯝꯕꯨꯒ ꯁꯨꯃꯥꯏꯅ ꯂꯝꯕꯨꯒ ꯑꯩꯒꯤ ꯃꯁꯛꯁꯦ ꯎꯕꯗ ꯀꯤꯖꯈ꯭ꯔꯅꯤ ꯑꯍꯟꯁꯤꯡꯁꯤ ꯀꯃꯥꯏ ꯀꯃꯥꯏ ꯇꯧꯅꯔꯤ ꯂꯣꯏ ꯅꯨꯡꯉꯥꯏꯔꯤ ꯃꯅꯤꯡꯗꯅꯦ ꯅꯪꯅ ꯑꯩꯈꯣꯏ ꯂꯥꯛꯄꯗ ꯂꯩꯔꯝꯃꯤꯕ ꯂꯝꯕꯣꯏ ꯑꯃꯒꯅꯦ ꯑꯗꯨꯝ ꯆꯦꯟꯈ꯭ꯔꯤꯕ ꯑꯅꯦ ꯀꯗꯥꯏꯗ ꯁꯟ ꯃꯆꯥ ꯑꯃ ꯂꯩꯕ ꯑꯗꯨꯅꯦ ꯃꯨꯅꯨꯕꯤꯁꯨ ꯂꯩꯁꯥꯕꯤ ꯐꯥꯔꯦ ꯃꯨꯅꯨꯕꯤ ꯌꯦꯡꯉꯣ ꯆꯤꯆꯦ ꯔꯣꯖꯤ ꯈꯪꯉꯤ ꯅꯠꯇ꯭ꯔꯣ ꯀꯥ ꯑꯣꯃꯤꯗꯣꯏꯗ ꯂꯩꯔꯝꯕꯗꯣ ꯔꯣꯖꯤ ꯈꯪꯗ꯭ꯔꯣ ꯍꯥꯏ ꯍꯥꯏꯔꯣ ꯆꯦ ꯔꯣꯖꯤ ꯍꯥꯏꯔꯣ ꯁꯤ ꯂꯥꯏꯔꯤꯛ ꯇꯝꯃꯝꯕꯗꯣ ꯈꯪꯉꯕ ꯃꯆꯥꯅꯨꯄꯤꯁꯨ ꯂꯩꯕꯅꯤ ꯂꯥꯛꯎꯅꯦ ꯗꯣꯆꯥ ꯂꯩꯔꯤꯉꯩꯗ ꯂꯥꯛꯑꯣ ꯑꯩ ꯂꯩꯈꯤꯗꯣꯏꯃꯤ ꯂꯥꯛꯎ कालू थोड़े अभी छोड़ना मुझे एंगले क्या कर अभी देखो ना कोई नीचे सिर्फ लाओ तो फिर रोजी रोजी खाऊंगे तो खाऊंगे ꯈꯤꯇ ꯈꯪꯉꯩꯔꯥ ओ कालू खाऊंगा नंबुई बनम खाऊंगा ꯄꯨꯔꯥ ꯕꯤꯖꯡ ꯆꯤꯆꯦ ꯀꯩꯅꯣꯅ ꯎꯔꯛꯏꯕ ꯑꯩꯒ ꯑꯩꯅ ꯍꯥꯟꯅ ꯎꯔꯛꯏꯕꯗꯨꯅ ꯅꯦꯆꯥꯒ ꯑꯩꯒ ꯂꯥꯛꯐꯝꯁꯨ ꯂꯩꯇꯦ ꯇꯜꯂꯦꯗ ꯑꯩꯈꯣꯏꯗ ꯂꯥꯛꯎꯗꯅ ꯑꯩꯈꯣꯏ ꯂꯩꯁꯤꯗꯤ ꯑꯩ ꯂꯩꯈꯤꯗꯣꯏ ꯃꯤ ꯂꯥꯎ लंबू ऑरेंज कलर की तरह ꯀꯔꯤ ऑरेंज कलर की रो नते ब्राउन खतंग ब्राउन दो खतंग ब्लैक होएगा ꯂꯝꯕꯨꯏ ꯑꯣꯔꯦꯟꯖ ꯀꯂꯔꯒꯤꯔ ꯍꯥꯏꯁꯤꯗꯤ ꯆꯦꯆꯦ ꯂꯝꯕꯨꯏꯗꯣ ꯂꯥꯛꯑꯒꯅꯦ ꯁꯨꯃꯥꯏꯅ ꯂꯝꯕꯨꯏꯗꯣ ꯂꯥꯛꯑꯒꯅꯦ ꯃꯃꯥꯏꯒꯤ ꯀ꯭ꯔꯤꯝꯗꯁꯦ ꯍꯜꯗꯤ ꯀꯂꯔꯗ ꯇꯩꯔꯤꯁꯦ ꯌꯦꯜꯂꯣ ꯑꯣꯏꯗ꯭ꯔꯥ ꯁꯨꯃꯥꯏꯅ ꯇꯧꯔ ꯂꯝꯕꯨꯏ ꯂꯝꯕꯨꯏꯒ ꯂꯣꯏ ꯀꯤꯖꯈ꯭ꯔꯅꯤ अशाया तभी आपको पास करने से अशाया गंगाने वो काले से लंबी मालूम है इधर काले से हुआ ये मुझे हम ताई भी बिना चलो चलो
लकी फाउदरꯛ잖아네. लकी लकी सीधे डरता नहीं. Hey, jangan, no. Makin berjaga. Bikin nupi tidri. Kalau kalau gitu. Acu. Kalau gitu. Jatuh. Kalau gitu mana kita lagi. Jatuh nih. Lihat le ini udah baju kau toko sana kau toko sana. Ayam buih tu gitu deh mama. चलो सोना चलो मनु भी कहो थो बच्चों चे कहो थो तल्ली Aji asyik muka orang. Kita mana kau muda. Nama. Ada laga. Thang jung. Mana ke pandre. थम में का